Khurumjari MSTV meeting tabiribasingbu and then Nomaitimna Taram Oxari, Masinu Philippa Pizari Lamdam Asigi Miyambu, Fanning Matamda Fava, Hanning Matamda Hatpa, Asiba Masafa Watio, Funkidaba, Nupi Obikayagi is a tem sing Narakpa Matamda, Nupi Singbu, Punsin Naba, Mera Pivigi, Ho Sagalamba Ima Kumbi, Lakidabagi, Kun Subaning Sinkumongi Tauram Pangto Kre. Ngasi lampel sana kaitel leiba ima kombigi yata famda imung manung yauna nupi lup singi thawmi singna awaba fongdoktuna ima kombigi mitamda leisu katki thawram maduda porei leimarol apunba nupi luki general secretary thongam apabi leimar hai ing kumja lising amaga samapan marifudagi ngasi fawba armed forces special power act afaspa manipur da thamjinduna nupi angang khaktana hatokpiba nupi kaya bu izat manghanduna masa fawba manghan khiba amadi micham miyamda miot minai kaya satharakpa thawong adubu thingnaba honabada manipur da leiriba nupi sing punsindaba yade haiduna maira paibi gi iho sagalamba adugumba thongna fawi ima amani ima asina leikidaba tungda thongna fawi ima kaya amasu leikidre leikidraba thongna fawi ima singi mafamda su awawa phongdok chari haiki Koi pak sana program mo nya tawakanda mai kai kaya dagi imagi da makta haye malai makasage haidana lakpi ba miam sikalo nya na yam ne pak saw pa phuk charam bani adu mo hadakti ai khoi hauki ba sahigi megi tang hum dagi kuki narco terrorist na satharak ba lan na sinam baram ora kanda khoi gi mi sing se lojing loya arapa isay naw may amasu amadi anak padalay jadi ako'y su lan nga pa na hen maruoy hay na law lokal tang ay padana ako'y kaya na mahut sinja horokanda atay isay naw isay ne mayama manan lan nga pa da hena sa kilo na maram orokanda ako'y laybaki isu sinan maram orokanda ako'y kutsan na imagi dam ta hayrang amalay rang amadi katabayate aduna kung si sa higidi ako'y kaya sina mahut sila kanda una maki mahut sila kakal at si hay Haukiba Sahi 2023 gi Megi Ahumdagi Kuki Singna Haurakiba Lan Asina Khara Hena Awana Taraba Imung Sing Relief Camp Sing Amadi Masa Thiba Khangdraba Imung Kayada Diamond TV Amadi Wakalon Manaba Manipur Miyam Amadi Manipur gi Mapanda Leiba India gi Mapanda Leiba USA France South Korea Canada Singapore Australia da Leikraba Maitei Singi Amadi Diamond Donors gi Members Singi Matenga Loinana Leptana Tengbang Satharakpada Kunngak pasingda tengbang amuk satharakpa oina aramba unit 3 da awat apa khara leire takpirakpadagi seng blanket monpak khungup jackets sana thaknaba potlam sing alu tilau yerum chengpak atai potlam sing tengbang khre tengbang khongchat aduda Diamond Donors Team Diamond TV yengbiba miyoi sing saruk yakhi Diamond TV ki Managing Director James Haigruzam na lan asida Diamond TV na miyoi kayagi matengdagi leptana tengbang satharakli makata na su sathakigani maruaina khungak liba singda amu tengbang ba haujabani aikhoina ngasi yumda nungaina leiba fanglibasi khungak pa tongan ba kanglup sing asinani makhoi gi mateng pang ba aikoi gi thodangni sak chatum amamam tang khaidoktuna aikoi tengbang minasi miyam chu hona minasi angam bathakta atai sothaba unit amadi village volunteers gi mafam yausanna ba hona jagani makhoi singna aikhoina support tawdabai taradi yeknabana langoi san khiduna isa ma ki sumangda yeknabana aikoi gi ngakka khibatabani maram sina aikoi hanba leitana hona minasi imalai bakna yai fare arangbai na yai fare haiba kholau lawminaki So ngam jaba khara koi Diamond TV gi Diamond Donors ma ke khudol jabani loiselak pada lepa mayam puno manasu lekai di hona biri khai ri ngam jaba thak ta tawri aikoi na su sumaina sangse liba sumaina domadong gi ngam jaba khajik to ore ba so haiba tare domadong gi chak sakhom maktang khai dok piriga aikoi gi irei pak se gi damak ta haiba tare koi mang da song tok tun hona ri ba singa sigi damak aikoi na thokpam thoi maduna tabata rabadi aikoi una yengna aikoi gi sumang makta da mi ne koi gi ngaksam kak ki bataban aduna aikoi gi irei pak iram dam sigi damak aikoi mayam so hona biri khare hen hona bisi aduga tonga adong gi lekai de leriba sing koi gi village volunteer leriba sing aduga tonga sing unit leriba sing da su tengbang biri khare hen su tengbang biyo haiba Diamond TV gi mai kai gi thamjari khorom jari
Imale mana? Jai Fare! Imale mana? Jai Fare! Aram Mike Tengona. Jai Fare! Kurum Zari. Lambida gari kanna thauba amadi gari sinbana maram oiduna ahal laman singna hakchang sajel oina walking satpada kudong sadaba kaya mayok nariba adu kharama khaidi koknabagi pandamda open gym ama hangdok ama thau tare khanduna gym asi hangdopani haina wangkhai assembly constituency gi MLA Thangjam Arun Kumar na phongdokre wafam asi ngasi nongmaibung sakpram leirak multi utility park ta 32 Battalion Central Reserve Police Force CRPF Loktak ki Civic Action Program 2023-24 makhada paikhatlakpa thauram amagi manung sanna open gym ama hangdokpagi thauram amada phongdokhibani open gym hangdokpagi thauram aduda wangkhai SC gi MLA Thangjam Arun Kumar nongmaibung sakpram leirak Development Committee gi Chairman Dr. Sakpram Rupachandra Singh Eastern Students Club nongmaibung gi President Nongthombam Indrajit Singh 32 Battalion Central Reserve Police Force CRPF Loktak ki Commandant Hidam Ranjit Singh Second in Charge Rajesh Kumar Deputy Commandant Ashok Kumar amadi Parbat Saini na mathang sitna Chief Guest President amadi Guest of Honor oina saruk yakibaga loinana open gym adu Assembly Constituency asigi MLA su oiriba Thangjam Arun Kumar na maikhum hangdoktuna sangakhi thauram madugi makha satharakpa oina MLA Arun Kumar na hai nongmaibung sakpram leirak Development Committee gi members singna kanna khonaduna hana mongsong oina leiramba mafam asida ngasidi open gym ama hangba ngamlibasi yamna nungai laikai asida gym ama thamba asina masigi akoibada leiriba miyamna hakchang fana hingba mayai kaba nisa saba nahasingi punsi kanbada achouba mateng ama oiragani open gym asibu miyamna isagi pochakni khanduna ningthina sizinaduna matam sangna chatnaba khonasi amadi makha taba lekai gi development gi matangda su athuba matamda midyeng changlagani haina phongdokhi cooperation tawsage aduga fazana lekai gi maru oiba ngam leibada yam kanaba hang singi generation gi rahalaman singi leibi naibel chichil singi adu mayam malapda sabina su dum thoga lobiragni yam lai ubasi kaino ai kan koi ranjit sahib se koi gi lekai sigi oibni na kani mama siap ke facility malak bakada ai koi gi lekai ai koi gi ke sida dum focus to bi si dum ta so yam noi ji hai tare aduna ai koi leiba posi sai hai bi dum bodo koi gi tamo corona industry na hai bi dum bodo si fazana koi maintain to si fazana season si nium chumna sina si adu egadi matam sang chakka ko ngate bo quality ram lei mapan do ponji moijeraga su apa quality le ko ni na ko fazana manum chana mong thana season egadi matam sang katkani aduna lei bi ba committee gi members sing na khala fazana section na yang gira masi fazana matam sang tum poinga tawlo hona si aduga te development to we aba ko footpath ma hap na so ko plan to ri bani kitang an sing na walking hangala da ka chappa su nungai na bai na matu ma so ko atu matam da ai ona jara ke aduga top Mamang tha January gi tang kunipan dagina kuntra fawba Tamil Nadu gi PSG Medical College Stadium Coimbatore da pangthokhiba taruk suba Khelo India Youth Games 2023 gi thang ta gi funaba ama masana da under 18 gi 60 kg da gold medal lawrakraba Nambol Kendra gi manung sana leiba kunpham awang lekai dagi kanguzam sananbu kunpham welfare youth club amadi lekai gi miyam na mahaki pokna fam lamdam kunpham da harau taram na okre Langlon Thangta Association gi President Thiam Santikumar na luchingba thaumi sing amadi mahaki imung manunggi mioi singna lei pareng sibiduna harau taramna okhi adugi matung mahaki pokna fam lamdam yorakpada club ki thaumi sing amadi leikai gi miyamna lei pareng sibiduna pukning thogatkhi amadi yaifa mangol pikhi sananna paumi singda phongdorakpada thangta gi funaba ama haiba masana sida Rajasthan macha ama mahaka Funabada Rajasthan Machana point 38 mahakna point 13 fangduna goal lawrakhibani mahakpu mayamna okpiramba asi hainingai leitana nungaiba fawi masana asi malemgi thakta pukhatnaba mahakna angamba thakta honakhigani haiki panba yabadi kanguzam sanan kunpham awang lekai dagi kanguzam ipocha amadi kanguzam ongbi nungsi debi gi machanupane singumba kala chatle aduda silverama adumana khakhamani do hada kisna ahanba ATM so oy aduga aba tabdegi anta bol lo ngam jawne han lo ngam base isada phawba je aduki na tik hainga le tana harawre aji akoi gi chane wena